ngasi numida waram phongkiba tongan manipuri siphongsing amasung thokkiba thawdo athoksingdagi maruoibi ipausing miyamda thamjagi ahanbada kangla paudagi lokusaraga kosemgi exam tharamlaba matung lambigi khudong thibada leikhidrabi ama mak yamna phanglamle Council of Higher Secondary Education Manipur kosemna loba Higher Secondary Examination 2024 ngarang lakthokiba duna lambigi khudong thiba thawdo amada leikhidrabi mahairoi ama mak yamna wangna phanglamle Mairoi asina mak yamna wangna phangduna mai paklakhibada pendaba nuaitaba kya poknari haina rongmai today na report tawrakli laikhidrabi mairoi adugi maming thaubenliu kalengta apokpi mary kalengta kawi lenglong rianglang tamai degini housing na kangla tongbi da leiraga Olivia Higher Secondary School gi mairoi Mana kosem gi exam tharaba matung fal haidok ngaina football masana bu pamjaba ama oina Imphal gi liang mai baptized youth society na sinba football match ama yaururaga kangla tongbi da hanbagi lambi da ma ki team ga loina gari ama da mamang thagi April 13 da halakpada lambi gi khudong thiba thawdo ama da laikhidabani haina rongmai today na report tawri ngarang gi kosem gi fal atura makna MIL subject mark samada maudraga manga phonaki mark English ingani ge 3 February thada tamai ta phokhi magna leijaram labadi kaya da haraujagada ba haina Olivia School gi oza amadi mairoi singna pn da bamadi nuaita ba phongdorakli atopa paomna miron bi madom sa thokpadugi izat temsingna bada ayaba pirasi haidibra kupma thawalaisan tim awang leikai basikong leirakta April kunna thokiba thawdo amada Laisang them apun baluk ki president Hais Priyo Kumar na hokiba megi tang tarag humdoi gi press release amada Kuman United Clubs and Maira Paibi Association kukma mayang Imphal na imung manungi thawdo wa thokta asum aran thidana kut thengjeli haiduna hairakli ba wafam adu yumpham yawda bu wafam ni thokriba thawdo adu madom cha thokpa hawjiksu miro libi sagol semningol sasang them ongbi Chandra Sakhi mapuroi pa laisang them Somokanta da haidiba laisang them dananju apokpa laisang them yaima asina mi leitabegi tanja lauraga nupi oibigi izat tem singnaba honaba danatana tamthina phukibegi thawdo amani haina kungma women's wing gi secretary thangjam Rebecca leimana thadorakpa chirol amana haidi chol asina makha taribedi thawdo asibu laisang them apunba lupki president imung manungi thawdo uni hairiba sidi nupi singi mathada satharakpa crime kyabu imung manungi mana manin naidana kupsinduna thamningba amadi imung manungbu oirabadi nupi angang singda sathaba crime khudimak ayaba pibigi thawongni haibada hamamba thokloi hairiba thawdo si kupsinduna thamlabadi nupi khunaibu nomunomigi lekha tarakpada natana nungsi saandana leiramba imung manung kya kainarakpada natana thowaningdaba thawdo kya su tholakoi imung aduda irang tholakpada natana lekai digi khungang digi mathang irang saw thoraktuna mairikpidagi maijawbi olakadaba adubusu Kukma mayang Imphal na haksina lawi thawdo asida sienariba misa asibu dandi phongana ba angama mong do khona minasi haiden su pausta pali atopa paomana gari na thomada leisabi ama sire ani sokle kaksing khunau UFO manakta lambi gi matai de insang napi yonduna leiba potpamda bolero gari ama thawjilakpadi leisabi ama leikhidre mauna ama sokpadigi lekanakhre hairi leikhidrabi leisabi edu kaksing khunau awangdagi salam Rosalina say kungatret kawi sokpadigi lekanakraba aniduna laikai adumaktadigi maisna devla say kuntraga mapan amadi kaksing khunau thingnam bakul laikai digi humoksam rosibala say nifuna hari thawdo si bolero gari eduna steering fail oirakpadigi diesel auto amada thomjilaba matung potphamaduna thawjilakibani bolero gari edu registration number MN0 AW 1591 hari atopa paomana UCM gi kangbuna sileta leiba Maharaj Gambir Singha gi khubam konung sit sengtokre puari ga sagonana leiba Bangladesh gi sileta leiba Maharaj Gambir Singha na leiramba Manipur Rasbari na lehuba asi yenglubura thamoida nuaitaba pokhi Manipur gi puari nainarubada silet Rasbari mafam asi kanduna satpi yaroi hariba mafam asidagi Maharaj Gambir Singha gi makhada Levi kauba lahalup ama semgatuna Manipur bu awadagi ningtama mukhana purakhi haina UCM gi hauzik selete leiba president Jai Chandra Kunthawjamna phongtokre magna makata na phongdokhibada Maharaj Gambir Singha gi kunung Manipur na mari lenaba India government na Bangladesh government da thambiduna maphamasi
archaeological monument oina protected area oina thambinaba haijari sei tere khuntakpa inglising amaga sani panga taraga mapan ningthau masil mana ohum maharaj marjit amasum maharaj gambir singa kasada thongki kasada sahi mari leraba matungna mapamadu thadoktuna sileta inglising amaga sama sani panga kungo humdoide thongki makoina satpa matamda Govindagi amadi pakhangbugi mitam loinaraki ngasidi marueba laifam laining thona lalamba khubam sing mapu palhaudre atopa laining khubam oina lathori Maharaj Gambir Singhana sileta lairaba matungda British ki mating lauduna English singa maga sani pana kunga tarukta Manipur levi haiba lanmi asisemki sema matamda lanmi sangoiki makhata bada sago lanmi ati hapsinduna lanmi lising mangana awagi matata amuk hanalandaki Lanpa madura maiti bapidura makoibu ningthi turel pawo tanthokuna Manipur amu hana ningtamba purakhibani haikenasu pawushida makhatana supalakli atopa pawmana lena sogalaba yumsingda zinga yenthoknaba lengana thabak pekhatli chief minister haukiba me mangada akan manong le nungsitka loinana yamna sathiba mongda takiba lena mangtakhankiba imungsingda zinga athuba matamda pinaba lengana sabsaba thabak pekhatli haina Manipur gi chief minister en berena social media ra thagalakpa maki post amana haidi post asina hai hauzik phawbad Imphal East district ki yum satruka taret kangpokpi district ki yum samaga humfuga mapanda zinga piduna yum sing kupgi thabak pekhatkre awab nanglaba imung singda lenga ki mekedi gi tengbang pinaba thabak su sabsana pekhali Bishnupur district Susampur district singda su zinga yenthokpi gi thabak athuba matamla pekhatlagani haina phongdokhi CM gi post asina ngarang haidokhiba council loba class 12 ki examination da mai paklaba mahiroi singi maphamda thagat worol kya phongdokli CM na hai parikya sida mai pakhaudraba mahiroi singna pungni wokal hantharoidabani makhatana mai pakna ba khonagadabani pangthokiba parikya duna aroibanati amuhana parikya thaduna mai pakna ba khonagadabani haina su phongdokhi haina pawusida makhatari atoba pawmana Commerce stream gi topper oirakhibi kaksing degi aina nauremda LMG lupa lising tara tengbangkre ngarang me taraga humdoida kosemna loba class 12 ki exam na commerce stream da Manipur pumba gi topper oirakhrabi kaksing ningthau laikai degi aina naurem apokpa naurem biren sing apokpi naurem ABM sok DB gi maphamda light minded group LMG Manipur ngasi lupa lising tara gi mating pangduna mahiru esigi pungning thokre ngasigi tengbang khongsat adu LMG Manipur gi publicity secretary Rakesh Naurem amadi secretary Ojiswar Khabam anina lusingduna sakhi khongsat adu da Kunjakeshwar Mangsatabam Surendra Ningombam PK Orongbam Rameshwar Elangbam Boinaw Maibam Surjit Ngangom S Zayadev Singthamai Zivalata Sobita Maibam Kameshwar Thongamba Khundrakbam Birla Salam Naubi amadi Romila Naurem singba member kiana suryaki Khongsa aduga mari leina group asigi secretary Ojit Sarakhabam na phongdokibada ngarang kosemna loba class 12 ki exam result out torakraba matung numidang wairamda social media da commerce stream na topper oirabi aina nauremna yamna phibam sadaba yum amagi mamangda lep photo amakak viral salaki photo adu urubadagi LMG Manipur gi executive committee na khudakta warep lauduna mahiru asigi puning thogat poina ngasi ayuk maki yum kaksing de satuna memento yauna lupa lising taragi tengbang si pangjabani Ojit Sarakhabam na makhatana hai lairaba masa aina nauremna makuk oirakpa sina lamdam sigi ka hena lairaba mahiru singda asauba thona ma hapiri masagi yumda fawba ningthina saduna leiba ngamdriba migi yum amagi saijinda pakhalama khallaga leiriba imung amadagi haurakhiba mahiru emana state topper oirakliba si yamna sapukse Mahakumbi lamdam sigi lairaba mahiroi kayadasu pauzalama pibire class 12 ki commerce stream da first position tarakrabi kaksing ningthobong lekai digi aina naurem pungning thogatuna LMG Manipur gi mekai digi angama mating hayang ayuk piragani aina gi imung yamna khudong sarabi mungni asiguma awaba imung gi student amana first position lorakpa sina lairaba mahiroi punamaktasu hotnaning asoba pauzalama pibire hairenasu pawusida sumakhatari Atopa tian pangthokhre namo maira paibi sina nongpok singmai police station na thamjingkre Thabal district ki manungsana nongpok singmai police station da attach tawduna leiriba border security force BSF sakhiu yaro yaiduna mafam adugi masing yamlaba maira paibi imai bel sina ngasi khongjang sangkre
ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯒꯤ ꯈꯣꯡꯖꯪ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯁꯧꯒꯠꯇꯨꯅ BSF ꯀ ꯑꯐꯕ ꯃꯔꯤ ꯂꯩꯅꯕ ꯃꯔꯝꯅ ꯑꯇꯣꯞꯄ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯂꯥꯛꯂꯒ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯍꯥꯟꯅꯗꯒꯤ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯒꯁꯨ ꯑꯐꯕ ꯃꯔꯤ ꯂꯩꯅꯔꯤꯕ BSFꯁꯤꯡ ꯑꯗꯨꯃꯛ ꯊꯝꯕꯤꯌꯨ BSF ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ AR ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯃꯔꯥꯝꯒꯤ ꯏꯃꯥꯏꯕꯦꯜꯁꯤꯡꯅ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯃꯔꯥꯝ ꯈꯨꯜꯗ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯩꯔꯛꯂꯕ ꯒꯣꯔꯈꯥ ꯔꯤꯖꯤꯃꯦꯟ GRꯒꯤ ꯀꯥꯡꯕꯨ ꯂꯧꯊꯣꯛꯂꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯊꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯏꯕꯦꯜꯁꯤꯡꯅ GRꯒꯤ ꯀꯦꯝ ꯃꯃꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯏꯃꯥꯏꯕꯦꯜꯁꯤꯡꯅ ꯂꯝꯕꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ GR ꯂꯧꯊꯣꯛꯂꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯊꯝꯖꯤꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯆꯩꯔꯛꯁꯤꯗ ꯂꯩꯃꯔꯥꯝꯅ ARꯅ ꯅꯝꯗꯨꯅ ꯆꯪꯒꯅꯤ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯋꯥꯔꯅꯤꯡ ꯇꯧꯔꯝꯃꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯏꯕꯝ ꯂꯣꯠꯄ ꯆꯤꯡꯗ ꯂꯩꯔꯤꯕ ARꯅꯁꯨ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ AR ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯝꯈꯤ ꯍꯥꯏꯔꯤ ARꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯂꯩꯃꯔꯥꯝꯒꯤ ꯏꯃꯥꯏꯕꯦꯜꯁꯤꯡꯁꯨ ꯄꯥꯈꯠꯅꯔꯦ ꯃꯗꯨꯅ ꯏꯃꯥꯏꯕꯦꯜꯁꯤꯡꯅ GR ꯂꯧꯊꯣꯛꯂꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯊꯝꯖꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯈꯨꯟꯖꯥ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯅꯥꯒꯥꯁꯤꯡ ꯑꯊꯨꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗ ꯍꯟꯗꯛ ꯃꯔꯛ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕ ꯀꯌꯥ ꯆꯠꯊꯔꯛꯄꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MNYOꯅ ꯍꯛꯁꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ MNYOꯗ ꯋꯥꯀꯠ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯊꯥ ꯑꯁꯤꯒꯤ 12ꯗ ꯏꯝꯐꯥꯜꯒꯤ ꯇꯔꯨꯡ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯅꯥꯒꯥ ꯅꯍꯥ ꯂꯨꯆꯤꯡꯕ ꯀꯌꯥ ꯌꯥꯎꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ MNYOꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯊꯣꯠ ꯀꯩꯇꯦꯡ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯃꯣꯃꯣ ꯇꯟꯇꯥꯉꯥ ꯑꯅꯤꯅ ꯃꯤꯐꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 9ꯗ ꯊꯣꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯗꯨꯅ ꯅꯥꯒꯥꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯒꯤ ꯑꯀꯣꯏꯕꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯂꯥꯛꯄ ꯄꯤꯗꯕ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞ ꯂꯧꯈꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯗ MNYOꯒꯤ ꯃꯁꯥꯂꯣꯏꯁꯪ ꯑꯃ ꯍꯥꯡꯗꯣꯛꯄꯗꯁꯨ ꯌꯥꯅꯈꯤ ꯍꯥꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ